ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝꯕꯦ ꯃꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯀꯟꯕ ꯂꯥꯟ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯟ ꯑꯗꯨ ꯐꯠꯇꯕ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯂꯥꯟ ꯉꯝꯂꯕ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯃꯥꯏꯊꯤꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯈꯨꯗꯨꯝ ꯆꯜꯂꯕ ꯃꯇꯨꯡꯗ ꯃꯥꯏꯊꯤꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯇꯝꯊꯤꯅ ꯃꯉꯛ ꯀꯠꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯈꯨꯗꯨꯝ ꯆꯜꯂꯕ ꯂꯩꯕꯥꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯍꯣꯡꯖꯤꯟꯅꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯒꯤ ꯌꯨꯝ ꯀꯩ ꯃꯨꯟꯕꯤꯗꯨꯅ ꯂꯧꯕ ꯂꯩꯁꯤꯟꯕ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯍꯧꯕ ꯃꯤꯁꯤꯡꯕꯨꯅ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯕ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕ ꯀꯌꯥ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯆꯥꯎꯔꯕ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯠꯇꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯣꯅꯨꯡꯗ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯣꯏ 5ꯃꯨꯛ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏ 5 ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯅ ꯇꯣꯡꯅ ꯅꯨꯄꯥ ꯑꯃꯅ "ꯃꯔꯨꯞꯁꯤꯡ, ꯐꯖꯩꯅꯦꯍꯦ ꯂꯩꯕꯥꯛꯁꯦ꯫ ꯁꯤꯅꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯄꯥꯝꯅ ꯃꯨꯜꯂꯒ ꯂꯧꯔꯤꯁꯦ"꯫ ꯑꯃꯅ ꯑꯃꯨꯛ "ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯐꯠꯇꯤ ꯐꯠꯇꯕ ꯖꯥꯠꯅꯤꯀꯣ"꯫ ꯃꯣꯏ 4ꯅ ꯀꯔꯤꯗ ꯐꯠꯇ꯭ꯔꯤꯕ"꯫ ꯑꯃꯗꯨꯅ "ꯃꯤꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯅꯨꯡꯁꯤꯅꯅ ꯂꯩꯖꯕ ꯀꯩꯝ ꯈꯪꯖꯗꯕ ꯂꯩꯕꯥꯛꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥ ꯆꯠꯂꯦ꯫ ꯑꯗꯨꯁꯨ ꯃꯤꯅ ꯇꯨꯝꯅꯕ ꯃꯇꯝꯗ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯌꯥꯕꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯦ"꯫ ꯃꯣꯏ 4ꯅ "ꯌꯥꯔꯦ, ꯅꯪ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯔꯣ꯫ ꯂꯥꯟ ꯍꯥꯏꯁꯤꯗꯤꯅꯦ ꯂꯥꯟꯅꯤ꯫ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯏ"꯫ ꯑꯃꯗꯨꯅ "ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ. ꯑꯗꯣ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯐꯅꯗꯤ ꯁꯥꯡꯂꯤꯁꯦ ꯑꯥꯗꯩ ꯆꯤꯡꯗꯝꯁꯤꯕꯨ"꯫ ꯃꯣꯏ 4ꯅ "ꯅꯨꯄꯤꯁꯤꯡꯒꯤ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯗ꯭ꯔꯣ"꯫ "ꯍꯣꯏꯅꯦ, ꯌꯥꯝꯅꯕꯨ ꯅꯣꯛꯇꯅ ꯂꯥꯡꯉꯤꯅꯦ. ꯌꯦꯡꯂꯨꯁꯤꯔꯣ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯒ ꯌꯥꯎꯔꯝꯃꯗꯤ ꯍꯥ"꯫ ꯃꯣꯏ 5 ꯑꯗꯨ ꯆꯤꯡꯗꯨꯝꯗꯨ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯒꯤ ꯃꯈꯣꯜꯗꯤ ꯇꯥꯏ, ꯃꯤꯗꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯀꯩꯅꯣ, ꯃꯤꯗꯤ ꯑꯃꯠꯇꯕꯨ ꯎꯗꯦ. ꯈꯣꯟꯖꯦꯜꯁꯤꯡꯗꯤ ꯁꯨꯝ ꯁꯨꯝ ꯂꯥꯞꯊꯣꯛꯈꯤ. ꯑꯩꯈꯣꯏꯕꯨ ꯍꯟꯕꯅ ꯐꯗꯣꯏꯖꯥꯠꯂꯣ"꯫ ꯑꯃꯅ ꯑꯃꯨꯛ "ꯌꯦꯡꯅꯤꯅ ꯆꯪꯂꯛꯑꯕꯅꯤꯅ ꯌꯦꯡꯂꯒ ꯍꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ. ꯆꯤꯡꯗꯨꯝꯁꯤꯒꯤ ꯅꯥꯀꯜꯗ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯆꯪꯂꯤꯁꯦ ꯎꯔꯕꯣ? ꯃꯔꯨꯞꯁꯤꯡ, ꯃꯁꯤꯗꯅꯦ ꯍꯦꯛꯇ ꯆꯪꯂꯒ ꯌꯦꯡꯂꯁꯤ". "ꯍꯣꯏꯅꯦꯍꯦ, ꯂꯝꯕꯤꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯂꯝꯕꯤꯒ ꯃꯥꯟꯗ꯭ꯔꯣ"꯫ ꯑꯇꯩꯁꯤꯡꯅ ꯑꯃꯨꯛ "ꯆꯪꯂꯒ ꯈꯪꯂꯅꯤ ꯃꯔꯨꯞ, ꯂꯥꯛꯑꯣ ꯌꯦꯡꯂꯁꯤ". ꯆꯤꯡꯗꯨꯝꯗꯨꯒꯤ ꯂꯝꯕꯤ ꯃꯆꯥꯗꯨꯗ ꯁꯨꯝ ꯆꯪꯂꯛꯄꯗ ꯌꯥꯝꯅ ꯐꯖꯔꯕ ꯆꯥꯎꯔꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯐꯖꯔꯝꯃꯤ꯫ ꯃꯣꯏ 5ꯗꯨ ꯄꯥꯠꯇꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯃꯣꯏ 5ꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯨꯕꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯈꯔꯅ ꯍꯤ ꯑꯃꯃꯝꯒ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅꯁꯨ ꯅꯣꯛꯂꯝꯃꯤ꯫ "ꯑꯥꯏ, ꯃꯣꯏꯁꯤꯗ ꯂꯩꯔꯦꯅꯦꯍꯦ. ꯑꯩꯈꯣꯏꯗꯒ ꯌꯦꯡꯂꯒ ꯅꯣꯛꯏꯁꯤꯗꯤ"꯫ ꯑꯃꯅ ꯑꯃꯨꯛ "ꯃꯣꯏꯁꯦ ꯄꯥꯠꯁꯤꯒꯤ ꯍꯤ ꯍꯣꯟꯕꯤꯁꯤꯡ ꯑꯣꯏꯔꯖꯥꯠꯂꯣ? ꯍꯤ ꯑꯃꯃꯝꯁꯨ ꯂꯣꯏꯅ ꯂꯩ. ꯑꯁ, ꯃꯣꯏꯅꯒ ꯍꯤ ꯍꯣꯜꯂꯒ ꯑꯩꯈꯣꯏꯅꯒ ꯇꯣꯡꯂꯒ ꯐꯖꯔꯕ ꯄꯥꯠꯁꯦ ꯀꯣꯏꯔꯗꯤ ꯌꯨꯝꯗꯒ ꯍꯟꯅꯤꯡꯗꯣꯏ ꯃꯥꯟꯗꯦꯕꯨ". ꯑꯃꯅ ꯑꯃꯨꯛ "ꯑꯩꯗꯤ ꯄꯥꯠꯀ ꯌꯦꯡꯉꯔꯣꯏꯗ, ꯍꯤ ꯍꯣꯟꯕꯤꯁꯦ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯅꯤ. ꯑꯗꯣ ꯃꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯨꯄꯤꯁꯤꯡꯗꯤ ꯅꯠꯇꯦ, ꯃꯐꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯁꯤꯡꯅꯤ. ꯀꯥꯟꯅꯗꯦ, ꯍꯤꯁꯦ ꯇꯣꯡꯂꯨꯁꯤ ꯂꯥꯛꯑꯣ ꯃꯔꯨꯞꯁꯤꯡ". ꯑꯇꯩꯁꯤꯡꯁꯨ "ꯍꯣꯏ, ꯇꯣꯡꯂꯨꯁꯤ ꯂꯥꯛꯑꯣ". ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯜꯂꯝꯂꯒ ꯍꯤ ꯍꯣꯟꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯪꯂꯛꯏ꯫ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯣꯏ 5 ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯍꯤꯗ ꯇꯣꯡꯅꯕ ꯃꯨꯟꯅꯔꯝꯃꯤ꯫ ꯍꯤ ꯍꯣꯟꯕ ꯅꯨꯄꯤ ꯑꯃꯅ "ꯑꯣ ꯁꯛ ꯐꯖꯕ, ꯅꯪꯗꯤꯅꯦ ꯑꯩꯒꯁꯨ ꯇꯣꯡꯁꯤ ꯂꯥꯛꯑꯣ". ꯅꯨꯄꯥ ꯑꯃꯅ "ꯃꯔꯨꯞ, ꯑꯩꯗꯤꯅꯦ ꯁꯤꯗ ꯇꯣꯡꯂꯦꯍꯦ". ꯑꯃꯁꯨ "ꯑꯩꯗꯤ ꯁꯤꯗ ꯇꯣꯡꯉꯒꯦ". ꯑꯁꯨꯝꯅ ꯃꯣꯏ 5 ꯑꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗ ꯇꯣꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯈꯔꯗꯤ ꯃꯣꯏꯗ ꯇꯣꯡꯕꯤꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕꯁꯨ ꯌꯥꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯣꯏ 5 ꯑꯗꯨ
hi tongduna paatuda asum halaklami hi honmi leisabi do masak mataw yamna phasei momonta sunokli moi mangadu hi amma tongduna yengneraga khut haidana noknerami asumna sum thaurakpana pat adugi iya yorakpaga hi honbi nubi singado pulap mangkirami aduga hi adusu chapleptun leikhri moi mangadu moi masan yengnaduna moi amana kaino tawrisibo hi honba nubi singadudi karigino aduga hi singasina lengbot maphawa yada kai leikhrisina karigino amana amu chongthakibro hawjiki nubi singdubo aidi wakhal gamdo ehawdre nubi to de yenglaga leiringaida atai singna chongthakhradi zomana lawoidro ising si suni oidro amana amu hi hoinaba naudu siyaramje kamai tawni aikhoi hawji amana amu moisune naudu phawdi piram yabane ado khoi bo hawjikpu kaidawse habano kamaina mangkrino aisu khangawdre bud oira jala ju khangde paklaba ipaks ki mayai sida aikhoi bo kamai tawdoino amana amu kapara khoi pharadro khuchina khonba tabani aidi hole he nupadana isingduda khutuna hongena isingna thengbaga khut amana nupadagi makutto tap launa phairaga khangching ching thakirami nupado ayema moi amana marupse kaino mana ching thakre moi ahumdu hojiki dubu tasin khiba natro amaduna tasiladi phagaloidro mo moi ahumadu maro nang tasilira amana amo tasin banatiye nupi khut amana hojiki do paraga ching thakri do thajadraga noisu yengo isingda lupaga yengo ngamre dede maro hi yado amu thoktok nomla e moi marido karinune tawrisibo hi dami makhut ingaktane aidi chongthare he amana amu maro chongthakhinuwo pangida ko nangse khudong thibase isingdane haibase nang khangdamale ko hi do lepkhre amu amadusu isingda chongthakhibadagi phagalakhidre moi ahum khaktangai hore moi ahum ado higi mayai da thak thak nik na leiri kibana wangang ba phawba thokidre hi su machi lengda moi ahum gi hi do mamai onsinaduna leiri aduga hi ani dumadi moi ahum gi akoibada thauri matamsu thengjelakpana mamsilakli moi amana ikhang khawdana kapa ikibana moi anina khangye kapine na phazana kapu yadro maru asuki ra kasida adamana kapai to bukarigino amaduna hawjikpu phazana kapana masulariba maru nabani bu amuta kapa utana phazana dude chana thakna ba thang ten singsu sagola loin thamame hawjikpu karino ba khoi to doisibo moi anina nangbu hawjikpu chak lamaga phawribo hoi moi anina aikhoi sibu sidorabo hi sedom amaduna aidiamna siningdiye sikraba mamanaba amana hidugi mataida makoktu tapnadi khalai phibam amada noklaga sikraba maruptuna nangbu siningdrabane maro amaduna moi anina maro pahinglibo maro kara ohida aikhodi nabani se sikrena khalurabane asiba moi anido mangak samdu sangtok sangna moi anige mama mapatuda kari tobe aikhoi ani se nakhoi na sikrena khalino ha nabani na aikhoi se hawjiksu hingliba malibo ha moi ahumado pula asiba anido amuk mangkhre moi ahumadu ahingido makibana kapna ta leirami nongalam daida moi ahumadu tumthakre nongalak tuna makeup tholakpatadi
इसिंग माइदो ꯏꯅ ꯄꯨꯡꯉꯥꯡ ꯃꯤ ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯇꯥꯎꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯀꯤꯕꯅ ꯂꯥꯎꯔꯤꯕ ꯃꯣꯏ ꯑꯍꯨꯝꯗꯨꯒ ꯍꯤꯗꯨꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯐꯠꯇꯕ ꯂꯩꯕꯥꯛꯇꯨꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯉꯥꯗꯨ ꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯅꯔꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯊꯧꯉꯝꯕꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯊꯤꯕꯤꯅꯕ ꯋꯥꯀꯠꯂꯝꯃꯤ꯫ ꯑꯗꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧꯅ ꯂꯥꯟꯃꯤ ꯈꯔ ꯃꯣꯏ ꯃꯉꯥꯕꯨ ꯈꯣꯡꯒꯨꯜ ꯏꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯊꯤꯕ ꯌꯥꯕ ꯁꯨꯝ ꯊꯤꯔꯛꯄꯗ ꯆꯤꯡꯗꯨꯝꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯋꯥꯕꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ "ꯀꯔꯥꯏ ꯇꯥꯅꯕꯨ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯂꯝ ꯍꯦꯟꯕ ꯃꯣꯏ ꯃꯉꯥꯗꯨꯕꯣ? ꯃꯣꯏ ꯁꯨꯝ ꯊꯩ ꯂꯩꯔꯗꯤ ꯌꯨꯝ ꯍꯟꯕꯗꯅꯦ ꯏꯆꯥꯈꯩꯅ ꯃꯄꯥ ꯍꯥꯏꯁꯤ ꯈꯪꯂꯔꯣꯏ ꯋꯥꯅꯤ"꯫ ꯑꯃꯅ ꯑꯃꯨꯛ "ꯈꯪꯅꯤꯌꯦ ꯏꯇꯥꯎ, ꯅꯪꯒꯤꯗꯤ ꯃꯥꯏꯗ ꯊꯥꯡꯐꯝ ꯃꯃꯤ ꯑꯁꯥꯡꯕ ꯑꯃ ꯂꯩꯗꯨꯗꯤ"꯫ ꯂꯥꯟꯃꯤ ꯃꯀꯣꯛꯅ "ꯇꯨꯃꯤꯟ ꯂꯩꯌꯨ, ꯃꯤ ꯃꯈꯣꯜ ꯇꯥꯏꯅꯦ, ꯅꯨꯄꯤꯒꯤ ꯃꯈꯣꯜꯅꯤꯅꯦꯍꯦ"꯫ ꯑꯃꯅ ꯑꯃꯨꯛ "ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗꯤꯅꯦ ꯐꯖꯅ ꯈꯪꯕꯅꯤ ꯃꯁꯤꯁꯨ"꯫ ꯑꯃꯅ ꯑꯃꯨꯛ "ꯃꯁꯛꯁꯤꯡꯗꯤ ꯑꯃꯠꯇꯕꯨ ꯎꯗꯦ, ꯑꯁꯤꯒꯤ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯁꯤꯗꯅꯤꯅꯦꯍꯦ, ꯅꯣꯛꯄꯗ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯁꯤꯅꯗꯤ ꯃꯁꯛꯇꯤ ꯀꯌꯥꯝ ꯐꯖꯔꯝꯂꯅꯤ"꯫ ꯑꯇꯩꯁꯤꯡꯅ "ꯆꯪꯂꯒ ꯌꯦꯡꯂꯨꯁꯤꯗꯅ, ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯣꯏ ꯃꯉꯥꯗꯣ ꯑꯁꯤꯗ ꯂꯩꯔꯝꯕ꯭ꯔꯥꯁꯨ"꯫ ꯑꯃꯅ ꯑꯃꯨꯛ "ꯍꯣꯏ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯉꯝ ꯑꯊꯧꯒꯤ ꯃꯆꯥꯁꯤꯡꯁꯦ ꯅꯨꯄꯤꯗꯤ ꯐꯖꯅ ꯆꯣꯞꯄꯅꯤ"꯫ ꯑꯇꯩꯁꯤꯡꯅ "ꯑꯗꯨꯃꯥꯏꯗꯤ ꯍꯥꯏꯅꯨꯍꯦ, ꯑꯐꯕ ꯆꯣꯞꯇꯕꯁꯨ ꯃꯔꯛꯇꯅꯦ ꯑꯗꯨꯝꯗꯤ ꯌꯥꯎꯕꯅꯤ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯤꯡꯗꯨꯝ ꯃꯆꯥ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯤꯁꯤꯡꯗꯤ ꯎꯗꯦ, ꯅꯨꯄꯤ ꯃꯈꯣꯜꯗꯤ ꯑꯗꯨꯝ ꯇꯥꯔꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯃꯣꯏ ꯃꯉꯥꯒꯤ ꯁꯒꯣꯜꯁꯤꯡ ꯑꯗꯨ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ "ꯁꯤꯗꯤ ꯃꯣꯏ ꯃꯉꯥꯒꯤ ꯁꯒꯣꯜꯗꯨꯅꯤꯅꯦꯍꯦ, ꯑꯗꯨꯗꯤ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ, ꯅꯨꯄꯤꯁꯤꯡꯁꯤꯒ ꯆꯣꯞꯄꯅꯤꯅ"꯫ ꯑꯃꯅ ꯑꯃꯨꯛ "ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯥꯗ ꯀꯥꯏꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝꯅꯣꯅꯦꯍꯦ, ꯇꯨ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦꯍꯦ"꯫ ꯑꯃꯅ ꯑꯃꯨꯛ "ꯍꯣꯏꯅꯦꯍꯦ, ꯑꯁ ꯐꯖꯗ꯭ꯔꯣ, ꯅꯣꯛꯁꯤꯜꯂꯛꯏꯅꯦꯍꯦ, ꯈꯨꯠꯀ ꯈꯜꯂꯛꯏꯅꯦꯍꯦ, ꯃꯣꯏ ꯊꯤꯕ ꯊꯤꯗꯕ ꯑꯩ ꯆꯠꯂꯦꯍꯦ ꯃꯣꯏ ꯃꯅꯥꯛꯇ"꯫ ꯑꯇꯩꯁꯤꯡꯅ "ꯉꯥꯏꯈꯣꯅꯦꯍꯦ, ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ, ꯁꯒꯣꯜꯁꯤꯡꯁꯤꯅ ꯄꯪꯈꯣꯡꯗ ꯈꯣꯡꯏ, ꯃꯣꯏꯁꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯕ꯭ꯔꯥ ꯀꯩꯅꯣ"꯫ ꯅꯨꯄꯤꯁꯤꯡꯅ "ꯅꯣꯏꯕꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯏꯄꯥꯛꯁꯦ ꯂꯥꯟꯅ ꯆꯠꯇꯣꯏꯔꯣ? ꯅꯠꯇ꯭ꯔꯒꯅ ꯐꯖꯔꯕ ꯄꯥꯠꯁꯤꯡꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯕ ꯄꯨꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ"꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ "ꯑꯇꯣꯡꯃꯜꯒꯅꯦ ꯂꯧꯖꯔꯣꯏꯗ ꯑꯩꯈꯣꯏꯗꯤ"꯫ ꯂꯥꯟꯃꯤ ꯃꯀꯣꯛꯅ "ꯍꯤ ꯃꯌꯥꯝꯁꯤꯕꯨ ꯅꯣꯏꯒꯤꯔꯣ"꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ "ꯅꯠꯇ꯭ꯔꯗꯤ ꯅꯣꯏꯒꯤꯔꯣ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ "ꯑꯁ ꯉꯥꯎꯔꯦꯍꯦ, ꯃꯣꯏ ꯃꯤꯅꯣꯛꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯣꯏ ꯀꯥꯎꯏꯗꯨꯅꯤ". ꯂꯥꯟꯃꯤ ꯃꯀꯣꯛꯇꯨꯅ "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯍꯤꯁꯤꯗ ꯇꯣꯡꯂꯒꯦ, ꯑꯗꯨꯒ ꯄꯥꯠ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯣ꯫ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯪꯒꯦ, ꯑꯁꯤꯒꯤ ꯁꯒꯣꯜ 5 ꯂꯩꯔꯤꯁꯤ ꯎꯏꯀꯣ"꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ "ꯎꯗꯗꯤ ꯀꯩꯅꯣ, ꯑꯁꯤꯒꯤ ꯁꯒꯣꯜꯁꯤꯗꯅꯤ ꯀꯩꯅꯣ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯃꯣꯏ 5 ꯇꯣꯡꯉ ꯂꯥꯛꯏꯗꯣ"꯫ ꯂꯥꯟꯃꯤꯁꯤꯡꯅ "ꯑꯁꯦꯡꯕꯔꯣ? ꯑꯗꯨꯗꯤ ꯃꯣꯏ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ, ꯅꯣꯏ ꯈꯪꯕ꯭ꯔꯣ"꯫ ꯂꯥꯟꯃꯤꯁꯤꯡꯅ "ꯀꯔꯤꯅꯣ ꯃꯣꯏꯅ ꯑꯁꯨꯛ ꯀꯟꯅ ꯅꯣꯛꯂꯤꯁꯤꯅ? ꯑꯩꯈꯣꯏꯅ ꯍꯪꯂꯤꯕ ꯋꯥꯁꯤ ꯐꯥꯒꯤꯒꯤ ꯋꯥ ꯑꯣꯏꯅꯒ ꯇꯥꯔꯖꯥꯠꯂꯣ"꯫ ꯂꯥꯟꯃꯤ ꯃꯀꯣꯛꯇꯨꯅ ꯑꯃꯨꯛ "ꯁꯒꯣꯜ 5ꯁꯤꯒꯤ ꯅꯨꯄꯥ 5ꯗꯣ ꯀꯥꯏꯗ ꯂꯩꯒꯦ ꯈꯪꯕꯤꯕ꯭ꯔꯣ? ꯈꯪꯕꯤꯕ꯭ꯔꯥꯅ ꯍꯪꯕꯅꯤ"꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ "ꯈꯪꯗꯗꯤ ꯀꯩꯅꯣ, ꯑꯩꯈꯣꯏꯒꯤ ꯍꯤꯁꯤꯗꯅꯦ ꯃꯣꯏꯅ ꯇꯣꯡꯂꯒꯅꯦ ꯄꯥꯠ ꯑꯁꯤ ꯀꯣꯏꯔꯤꯁꯦ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ "ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯣꯏ ꯀꯥꯏꯗ ꯂꯩꯒꯦ"꯫ "ꯀꯣꯏꯔꯤ ꯍꯥꯏꯕꯗꯨ ꯇꯥꯕꯤꯗ꯭ꯔꯕꯣ? ꯀꯥꯔꯁꯤꯒ ꯌꯥꯗꯦ, ꯅꯣꯏ ꯆꯠꯂꯒꯅꯦ ꯀꯧꯔꯒ ꯑꯝꯇ ꯌꯦꯡꯉꯨ, ꯃꯃꯤꯠꯅ ꯉꯥꯎꯔꯤꯕ"꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ "ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯔꯣ, ꯃꯣꯏ 5ꯒꯤ ꯃꯅꯥꯛꯇꯅꯦ ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ"꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ "ꯂꯥꯛꯑꯣ, ꯑꯗꯨꯗꯤ ꯀꯥꯔꯣ, ꯍꯤꯁꯤꯗ ꯏꯁꯩꯁꯨ ꯁꯛꯄꯤꯒꯦ,
ꯑꯗꯨꯒꯅꯦ ꯖꯒꯣꯏꯁꯨ ꯁꯥꯕꯤꯒꯦ ꯂꯥꯟꯃꯤꯁꯤꯡꯅ ꯋꯥꯔꯤꯒꯗꯤ ꯇꯣꯏꯅ ꯂꯥꯛꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯁꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯍꯤ ꯑꯗꯨꯗ ꯄꯥꯠꯌꯥꯏ ꯇꯝꯅ ꯄꯨꯔꯛꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯅꯨꯄꯤ ꯍꯤ ꯍꯣꯟꯕꯤꯁꯤꯡ ꯑꯗꯨꯗ ꯂꯛꯅꯔꯤ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟꯁꯨ ꯌꯦꯡꯅꯔꯒꯁꯨ ꯅꯣꯛꯂꯤ ꯁꯨꯝ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄꯅ ꯄꯥꯠꯌꯥ ꯌꯧꯔꯛꯂꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ ꯍꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯈꯥꯝꯃꯤ ꯏꯁꯤꯡꯗ ꯂꯣꯏꯅ ꯆꯣꯡꯊꯈ꯭ꯔꯦꯅꯦ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯀꯩꯅꯣ ꯐꯥꯎꯒꯠꯂꯛꯇ꯭ꯔꯦ ꯁꯣꯅꯣ ꯐꯣꯅꯣ ꯑꯣꯏ ꯇꯧꯔꯗꯅ ꯃꯁꯛ ꯐꯖꯕꯩ ꯋꯥꯅꯤ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯐꯥꯎꯒꯠꯂꯛꯈꯤꯗ꯭ꯔꯦ ꯌꯥꯝ ꯀꯨꯏꯅ ꯏꯔꯨꯞꯄꯒ ꯉꯝꯃꯤꯅꯦꯍꯦ ꯑꯣ ꯐꯥꯒꯤꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯐꯥꯎꯒꯠꯂꯛꯑꯣ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯐꯥꯎꯒꯠꯂꯛꯇ꯭ꯔꯦ ꯍꯤꯁꯨ ꯃꯆꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯂꯥꯟꯃꯤ ꯃꯀꯣꯛꯅ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤꯕꯣ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ ꯂꯥꯟꯃꯤꯁꯥ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯋꯥꯐꯝꯗ ꯇꯥꯗꯧꯔꯦ ꯃꯣꯏ ꯃꯉꯥꯗꯁꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯝꯃꯒꯅꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯣꯏ ꯅꯪꯕ ꯅꯪꯗꯕ ꯑꯩꯈꯣꯏ ꯅꯪꯗꯅꯕ ꯈꯟꯅꯁꯦ ꯍꯤꯁꯤꯁꯨ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯍꯤ ꯍꯣꯟꯅꯕ ꯅꯧꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯂꯥꯟꯃꯤ ꯑꯃꯅ ꯏꯁꯤꯡ ꯀꯨꯠꯅ ꯍꯣꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯈꯔ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯃꯃꯤꯠ ꯄꯥꯡꯂꯗꯨꯅ ꯂꯣꯡꯗꯥꯎ ꯇꯥꯎꯅ ꯎꯏ ꯂꯥꯟꯃꯤ ꯑꯃꯅ ꯃꯤꯅꯦ ꯚꯨꯠꯅꯦ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯈꯪꯂꯤꯗꯨꯅ ꯂꯥꯟꯃꯤ ꯑꯃꯅ ꯏꯁꯤꯡꯗ ꯚꯨꯠ ꯂꯩꯌꯦ ꯌꯥꯝꯅ ꯀꯤꯌꯦ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯍꯤ ꯍꯣꯟꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯖꯥꯠꯂꯣ ꯑꯗꯨꯁꯨ ꯑꯣꯏꯔꯣꯏ ꯏꯁꯤꯡ ꯃꯅꯨꯡꯗꯕꯨ ꯃꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯈꯤꯗꯣꯏꯅꯣ ꯂꯥꯟꯃꯤꯁꯤꯡꯗꯣ ꯑꯃꯒ ꯑꯃꯒ ꯋꯥꯁꯨ ꯉꯥꯡꯅꯔꯛꯄꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯅ ꯊꯋꯥꯏꯁꯤꯡꯅ ꯇꯥꯅꯤꯡꯗꯦꯍꯦ ꯂꯥꯟꯃꯤꯁꯤꯡꯅ ꯅꯥ ꯀꯥꯏꯔꯦ ꯅꯥꯀꯣꯡ ꯁꯦꯒꯥꯏꯔꯦ ꯑꯌꯣ ꯅꯥꯀꯣꯡ ꯀꯥꯏꯔꯦ ꯍꯤꯡꯆꯥꯕꯤꯁꯥ ꯏꯁꯤꯡꯁꯤꯡꯗꯣ ꯏ ꯃꯆꯨꯅ ꯄꯨꯡꯉꯥꯡ ꯉꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯇꯥꯎꯈꯠꯂꯛꯏ ꯃꯔꯛꯇꯨꯗ ꯃꯣꯏꯅ ꯊꯤꯕ ꯂꯥꯛꯏꯕ ꯃꯣꯏ ꯃꯉꯥꯗꯁꯨ ꯌꯥꯎꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯀꯞꯄ ꯌꯥꯎꯅꯔꯛꯏ ꯃꯣꯏꯅ ꯇꯣꯡꯂꯤꯕ ꯍꯤꯁꯤꯡ ꯑꯗꯨꯗꯁꯨ ꯑꯁꯤꯕ ꯐꯤꯕꯝ ꯀꯥꯏꯔꯕ ꯀꯌా ꯅꯞ ꯅꯞꯇꯨꯅ ꯀꯥꯔꯛꯏ ꯍꯤꯗꯣ ꯊꯣꯔꯣꯛ ꯊꯣꯔꯣꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯤꯡꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯠꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯅꯁꯨ ꯍꯜꯂꯛꯇ꯭ꯔꯕꯗ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯣ ꯌꯥꯝꯅ ꯂꯥꯡꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯀꯣꯅꯨꯡꯗ ꯅꯠꯇꯅ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯇꯨꯁꯨ ꯃꯆꯤ ꯃꯆꯤꯗ ꯋꯥ ꯉꯥꯡꯅꯕ ꯍꯦꯜꯂꯛꯏ ꯐꯠꯇꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯑꯉꯝ ꯑꯊꯧꯁꯤꯡ ꯀꯧꯗꯨꯅ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯂꯥꯟꯗ ꯍꯩꯔꯕ ꯂꯥꯟꯃꯤ ꯈꯔ ꯇꯣꯈꯥꯏꯅ ꯈꯟꯗꯣꯛꯇꯨꯅ ꯑꯃꯨꯛ ꯊꯥꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯂꯥꯏ ꯅꯤꯡꯕ ꯃꯤ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯑꯃꯗ ꯆꯠꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏ ꯅꯤꯡꯕ ꯃꯥꯜꯂꯝꯗꯧꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯅꯣꯏꯗꯤ ꯈꯪꯗꯦꯍꯦ ꯑꯩꯗꯤꯕ ꯂꯥꯏ ꯅꯤꯡꯕ ꯐꯖꯅ ꯃꯥꯜꯂꯦꯍꯦ ꯑꯃꯅ ꯑꯃꯨꯛ ꯃꯥꯜꯂꯦ ꯂꯥꯏ ꯅꯤꯡꯕ ꯌꯥꯝ ꯃꯥꯜꯂꯦ ꯊꯥꯡ ꯃꯆꯥꯗꯣ ꯐꯥꯎꯕ ꯂꯣꯠꯁꯤꯟꯕ ꯉꯝꯗꯕ ꯅꯪꯅ ꯑꯃꯗꯨꯅ ꯑꯃꯨꯛ ꯊꯥꯡ ꯎꯕ꯭ꯔꯣ ꯑꯁ ꯅꯪꯅ ꯍꯥꯏꯔꯛꯑꯝꯗ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤꯌꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯇꯩꯁꯤꯡꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯍꯔꯥꯎꯔꯤꯗꯨꯅ ꯅꯌꯥꯗꯨꯒ ꯂꯥꯏ ꯅꯤꯡꯕ ꯁꯨꯛꯃꯥꯟ ꯃꯥꯟꯗꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯅꯣꯛꯏꯅꯦ ꯏꯁ ꯑꯗꯨꯗꯤ ꯀꯔꯤ ꯃꯥꯜꯂꯤꯕ ꯍꯨꯔꯥꯟꯕ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯁꯨꯅꯦ ꯁꯟ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯅꯪ ꯂꯩꯍꯧꯔꯣ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛꯅ ꯌꯥꯔꯁꯦ ꯉꯥꯛꯅꯦ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯔꯁꯨ ꯊꯕꯛ ꯍꯧꯔꯁꯤ ꯅꯣꯏ ꯈꯔꯅ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯂꯣ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯔꯕꯗꯤ ꯄꯥꯎꯅꯦ ꯁꯠꯄꯤꯅꯁꯤꯀꯣ ꯍꯣꯏ ꯂꯥꯟꯃꯤ ꯃꯀꯣꯛꯅ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯁꯦ ꯂꯥꯟꯃꯤ ꯅꯠꯇꯦꯀꯣ ꯂꯥꯏꯅꯤꯡꯕ ꯆꯠꯅꯤꯡꯕ ꯃꯤꯅꯤ ꯃꯁꯤꯁꯦ ꯅꯣꯏ ꯀꯥꯎꯒꯅꯨꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯊꯣꯛꯇꯨꯅ ꯆꯠꯂꯝꯃꯤ ꯍꯥꯟꯅꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡꯗꯣ ꯌꯨꯝ ꯆꯪꯗꯨꯅ ꯂꯥꯏꯅꯤꯡꯕ ꯆꯥꯛꯅꯤꯕ ꯁꯥꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ ꯂꯥꯟꯃꯤ ꯃꯀꯣꯛꯅ ꯍꯟꯗꯛꯇꯤ
ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯪꯂꯒ ꯌꯦꯡꯂꯁꯤ ꯆꯪꯂꯁꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯔꯒꯗꯤ ꯑꯔꯩꯕ ꯈꯔ ꯈꯛꯇꯃꯛ ꯍꯥꯞꯄꯤꯌꯨ ꯆꯥꯗꯕꯅ ꯑꯩꯈꯣꯏ ꯁꯤꯒꯗꯧꯔꯦ ꯏꯃꯨꯡꯒꯤ ꯅꯨꯄꯥꯅ ꯀꯅꯥꯅꯣꯅꯦꯍꯦ ꯑꯩꯈꯣꯏ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯏꯇꯩ ꯏꯅꯥꯎ ꯐꯨꯅꯕꯗ ꯂꯣꯏꯕꯗ ꯉꯥꯏꯔꯦ ꯏꯆꯥ ꯃꯉꯥꯁꯤ ꯐꯥꯎꯕ ꯂꯣꯏꯅ ꯐꯨꯔꯒ ꯇꯨꯝꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛ ꯅꯤꯕ ꯂꯥꯛꯏꯁꯤꯅ ꯅꯨꯄꯤꯅ ꯎꯌꯥꯟꯒꯅꯦ ꯆꯐꯨꯒꯁꯦ ꯍꯦꯛ ꯄꯤꯈꯣ ꯃꯄꯥꯟꯗꯒꯤ ꯑꯃꯨꯛ ꯑꯣ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯣ ꯃꯅꯨꯡꯗꯒꯤ ꯑꯣ ꯀꯅꯥꯝ ꯂꯩꯇꯤꯌꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯝ ꯂꯩꯇ ꯃꯥꯜꯂꯤꯅꯦ ꯃꯅꯨꯡꯗꯒꯤ ꯀꯅꯥꯝ ꯂꯩꯇꯦꯅ ꯂꯥꯎꯔꯛꯏꯅꯦ ꯀꯥꯟꯅꯗꯦ ꯍꯜꯂꯁꯤ ꯂꯥꯟꯃꯤ ꯃꯀꯣꯛꯇꯨꯅ ꯍꯦ ꯕꯨꯗꯨ ꯀꯅꯥꯝ ꯂꯩꯇ꯭ꯔꯒꯕꯨ ꯃꯅꯨꯡꯗꯒꯤ ꯃꯤꯅ ꯂꯥꯎꯔꯛꯀꯗ꯭ꯔꯣ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯏꯅꯤꯡꯊꯧꯁꯤꯅ ꯂꯥꯟꯃꯤ ꯑꯣꯏꯅ ꯈꯜꯂꯛꯏꯅꯣ ꯈꯪꯗꯦꯃꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯁꯣꯝꯒꯤ ꯋꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯑꯩꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯨꯅꯦ ꯑꯗꯨꯝ ꯉꯛꯇꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯩꯒꯤ ꯀꯣꯏꯒ ꯁꯝꯗꯥꯁꯤꯒꯗ ꯏꯅꯤꯡꯊꯧꯁꯤꯅ ꯑꯩꯁꯦ ꯖꯥꯠ ꯌꯥꯝꯅ ꯊꯤꯕ ꯑꯩꯅꯒ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯦꯞꯄꯒ ꯂꯩꯕꯗꯨꯗ ꯌꯥꯝꯅ ꯁꯤꯡꯕꯒ ꯃꯥꯜꯂꯖꯥꯠꯅꯤ ꯂꯥꯟꯃꯤ ꯃꯀꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯇꯞ ꯇꯥꯒꯩ ꯐꯨꯔꯛꯀꯅꯤ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯂꯥꯎꯔꯛꯏ ꯅꯣꯏ ꯍꯟꯗ꯭ꯔꯤꯕꯣ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯂꯥꯡꯉꯤꯗꯨꯕꯣ ꯂꯥꯟꯃꯤꯁꯤꯡꯅ ꯊꯣꯡꯁꯦ ꯊꯨꯒꯥꯏꯔꯛꯑꯒꯦ ꯑꯗꯨꯗꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯆꯥꯛꯅꯤꯕ ꯃꯤꯅ ꯐꯥꯎꯕ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯍꯤꯡꯗꯧꯕꯨ ꯇꯟꯁꯤꯜꯂꯛꯑꯦꯗ ꯑꯩꯈꯣꯏꯗꯤ ꯑꯣ ꯆꯥꯛꯁꯨ ꯆꯦꯡꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯁꯨꯅꯦ ꯆꯔꯥ ꯍꯦꯜꯂꯤꯌꯦ ꯑꯗꯨꯒꯤꯅꯦ ꯁꯥꯎꯕꯤꯒꯅꯨꯋꯣ ꯂꯥꯟꯃꯤ ꯑꯃꯅ ꯅꯣꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗ꯭ꯔꯣ ꯊꯣꯡꯁꯦ ꯊꯨꯅ ꯑꯃꯨꯛ ꯊꯥꯡꯉꯣ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤꯗꯣ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯅꯨꯄꯥꯒ ꯈꯠꯅꯕꯒꯤ ꯅꯨꯄꯥꯅ ꯐꯨꯈꯤꯕꯒꯤꯒ ꯈꯔ ꯁꯥꯎꯕꯒ ꯆꯐꯨ ꯎꯌꯥꯟꯗꯣ ꯄꯥꯏꯔꯒ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ ꯑꯗꯨꯒ ꯂꯪꯁꯤꯜꯂꯛꯏ ꯅꯨꯄꯤꯅ ꯇꯨ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯕ꯭ꯔꯥ ꯑꯌꯥꯎꯕꯈꯩꯗꯣ ꯅꯣꯏ ꯃꯁꯦꯟꯅꯦ ꯌꯦꯟꯅꯔꯒ ꯆꯥꯔꯣ ꯂꯥꯟꯃꯤꯁꯤꯡꯅ ꯂꯪꯁꯤꯜꯂꯛꯏꯅꯦꯍꯦ ꯃꯤ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯃꯣꯏ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔꯣ ꯆꯥꯛꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯦꯟꯁꯥꯡꯁꯨ ꯌꯥꯎꯗꯦ ꯆꯠꯂꯁꯤꯗ ꯑꯩꯗꯤꯅꯦ ꯃꯥꯏꯒꯁꯦ ꯄꯨꯡꯃꯨ ꯃꯨꯔꯦ ꯆꯐꯨꯁꯤꯅ ꯄꯥꯟꯕꯒꯤꯅꯦ ꯑꯃꯗꯤ ꯀꯅꯥꯗ ꯄꯥꯟꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯟꯃꯤ ꯃꯀꯣꯛꯅ ꯕꯨꯗꯨꯁꯦ ꯆꯐꯨꯁꯦ ꯑꯃꯨꯛ ꯀꯣꯠꯂꯒ ꯌꯦꯡꯉꯤ ꯃꯥꯟꯅꯦꯍꯦ ꯅꯨꯄꯤꯁꯤꯅ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯐꯨꯒꯦꯗꯤ ꯍꯥꯏꯗꯦꯅꯦ ꯂꯥꯟꯃꯤꯗꯨꯅ ꯍꯣꯏꯅꯦꯍꯦ ꯀꯥꯎꯏꯅꯦꯍꯦ ꯍꯦ ꯅꯨꯄꯤ ꯂꯥꯏ ꯍꯣꯔꯤ ꯍꯤꯡꯆꯥꯕꯤ ꯅꯁꯝꯗ ꯐꯣꯏꯗꯠꯂꯨꯔꯣ ꯍꯥ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯒꯤꯗꯣ ꯂꯪꯅꯤꯅ ꯂꯪꯉꯛꯑꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯌꯥꯎꯔꯒꯁꯨ ꯂꯪꯉꯛꯎꯗꯅ ꯂꯥꯟꯃꯤ ꯑꯇꯩꯁꯤꯡꯅ ꯈꯖꯤꯛ ꯈꯔꯥꯛꯀ ꯄꯪꯕ ꯅꯠꯇꯦꯅꯦꯍꯦ ꯃꯥꯅ ꯄꯪꯉꯤꯁꯦ ꯏꯃꯨꯡꯗꯒꯤ ꯑꯃꯨꯛ ꯅꯣꯏ ꯆꯠꯇ꯭ꯔꯤꯕꯣ ꯍꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ ꯂꯪꯉꯛꯇꯧꯕ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯅꯣꯏꯅ ꯂꯥꯡꯕꯗꯅꯦ ꯏꯆꯥ ꯃꯕꯨꯛ ꯂꯥꯎꯕꯁꯤꯡꯁꯦ ꯆꯥꯛ ꯆꯥꯒꯦꯅ ꯑꯃꯨꯛ ꯀꯞꯂꯛꯑꯅꯤꯌꯦ ꯂꯥꯟꯃꯤꯁꯤꯡꯅ ꯃꯁꯤ ꯅꯨꯄꯤꯁꯤꯒꯅꯦ ꯃꯥꯟꯅꯗꯣꯏ ꯁꯔꯨꯛꯅꯤ ꯍꯜꯂꯁꯤꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯕꯨ ꯀꯅꯥꯅ ꯂꯩꯕꯤꯗꯣꯏꯅꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯟꯃꯤ ꯑꯃꯅ ꯍꯣꯏ ꯆꯠꯂꯁꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯂꯩꯕ ꯏꯃꯨꯡꯁꯤꯡꯗꯨꯕꯨ ꯆꯔꯥ ꯑꯗꯨꯝ ꯍꯦꯜꯂꯗꯕꯅꯤ ꯔꯥꯁꯤꯅꯦ ꯃꯆꯤꯠ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯈꯣꯟꯖꯦꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯧꯅ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯔꯗꯤ ꯐꯗꯧꯕ ꯂꯥꯟꯃꯤ ꯑꯇꯩꯁꯤꯡꯅ ꯅꯪꯅꯦ ꯌꯨꯝꯗ ꯑꯝꯇ ꯍꯟꯈ꯭ꯔꯣ ꯅꯪꯅꯅꯦ ꯍꯦꯟꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯆꯠꯈ꯭ꯔꯣ ꯑꯝꯇ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯕꯤꯔꯝꯃꯤ ꯑꯗꯨ ꯐꯥꯎꯕ ꯏꯟꯅꯔꯛꯏ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯔꯝꯃꯤ ꯇꯣꯈꯥꯏꯅ ꯆꯠꯈꯤꯕ ꯂꯥꯟꯃꯤ ꯈꯔꯗꯨꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯂꯥꯟꯃꯤ ꯈꯔꯗꯨ ꯍꯜꯂꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯜꯂꯛꯄꯗ ꯃꯣꯏꯁꯨ ꯆꯤꯡꯗꯨꯝ ꯃꯆꯥꯗ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤꯁꯤꯡꯒꯤ ꯅꯣꯛꯄ ꯈꯣꯟꯖꯦꯜꯗꯨꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯅ ꯃꯣꯏꯁꯨ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯤꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯝꯅ ꯂꯥꯟꯃꯤ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯍꯜꯂꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯂꯨꯝꯕ ꯑꯃꯨꯛ ꯆꯪꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯜꯂꯁꯤꯗ ꯑꯩ ꯅꯨꯄꯤꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯍꯧꯗꯦꯕ ꯂꯥꯟꯃꯤ ꯑꯇꯩꯁꯤꯡꯅ
ꯃꯁꯤꯗꯣ ꯍꯥꯟꯅ ꯍꯥꯠꯂꯒꯦꯗ ꯅꯪ ꯂꯥꯟꯃꯤ ꯑꯃꯅ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯥꯎꯔꯛꯑꯦꯅꯦ ꯑꯁ ꯅꯥꯏꯅꯦꯍꯦ ꯅꯣꯏꯕꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅꯀꯣ ꯑꯩꯒꯤ ꯊꯥꯡꯁꯦ ꯁꯠꯂꯛꯑꯗꯤ ꯅꯣꯏ ꯀꯩ ꯍꯥꯏꯕ ꯅꯪ ꯊꯥꯡ ꯁꯠꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯂꯥꯟꯃꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯁꯥꯎꯔꯒꯅꯦ ꯊꯥꯡ ꯁꯠꯄꯁꯦ ꯑꯃꯨꯛ ꯊꯨꯅ ꯍꯥꯞꯆꯟꯒꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯃꯌꯥꯝ ꯑꯃ ꯎꯔꯝꯃꯤ ꯈꯔ ꯑꯃꯗꯤ ꯆꯥꯗꯅ ꯁꯤꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛꯈ꯭ꯔꯦ ꯂꯥꯟꯃꯤ ꯑꯃꯅ ꯃꯣꯏꯗꯤ ꯁꯒꯣꯜꯁꯤꯡ ꯑꯁꯦ ꯁꯤꯗ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯝꯃꯒ ꯅꯨꯄꯤꯁꯤꯡꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯇꯨ ꯑꯥꯗ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯇꯨ ꯍꯤ ꯑꯃꯃꯝꯒ ꯅꯣꯏꯁꯨ ꯅꯨꯄꯤꯗꯤ ꯐꯖꯅ ꯆꯣꯞꯄꯅꯤꯅ ꯍꯔꯥꯎꯔꯝꯃꯅꯤꯅꯦ ꯍꯥ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯗꯨꯁꯨ ꯁꯤꯗ ꯂꯩꯔꯝꯃꯅꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯅꯨꯄꯥꯁꯤꯗ ꯍꯥꯠꯂꯒꯦꯗ ꯃꯁꯤ ꯑꯩ ꯆꯠꯂꯒꯦ ꯊꯥꯡꯗꯣ ꯑꯃꯨꯛꯇ ꯍꯥꯞꯆꯤꯜꯂꯣ ꯃꯌꯥꯝ ꯊꯥꯡꯗꯣ ꯑꯃꯨꯛꯇ ꯍꯥꯞꯆꯤꯜꯂꯣ ꯏꯁ ꯁꯤꯔꯝꯅꯤꯗ ꯑꯄꯪꯕ ꯃꯤꯁꯤꯡꯁꯦ ꯉꯥꯡꯅꯕ ꯌꯥꯝ ꯋꯥꯏꯀꯣ ꯑꯩꯗꯧꯅ ꯁꯤꯡꯅꯗꯤ ꯐꯗꯧꯕ ꯂꯥꯟꯃꯤ ꯑꯃꯗꯣ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏ ꯑꯇꯩꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯂꯥꯟꯃꯤ ꯑꯃꯗꯨꯅ ꯐꯠꯇꯕ ꯅꯤꯡꯊꯧꯗ ꯄꯥꯎ ꯄꯨꯝꯕ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯝꯂꯝꯃꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯤꯡꯕ ꯂꯥꯟꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯊꯕꯛ ꯑꯁꯤ ꯑꯄꯪꯕ ꯃꯥꯅ ꯈꯪꯂꯕ ꯂꯩꯍꯧꯔꯤꯕ ꯃꯣꯏꯁꯤꯡ ꯑꯗꯨꯁꯨ ꯍꯜꯂꯛꯑꯔꯣꯏ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯀꯅꯥ ꯂꯩ ꯑꯩꯅ ꯐꯥꯜꯂꯒ ꯊꯝꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯨꯊꯣꯔꯛꯎ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯥꯟꯃꯤ ꯈꯔꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯃꯛ ꯐꯥꯔꯒ ꯊꯝꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯍꯟꯗꯨꯅ ꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯅꯤꯡꯊꯧꯅ ꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯦꯡꯅ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯕ ꯃꯤꯗꯣ ꯈꯨꯗꯛꯇ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯈꯪꯂꯝꯗꯦ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯑꯃꯈꯛ ꯅꯠꯇꯅ ꯑꯗꯨꯕꯨ ꯈꯪꯂꯕꯁꯨ ꯍꯥꯏꯔꯝꯗꯦ ꯈꯗ꯭ꯔꯛ ꯍꯩꯅ ꯑꯣꯏꯗ ꯄꯥꯗꯕ ꯅꯨꯄꯥ ꯑꯃꯅꯗꯤ ꯁꯦꯞꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯅ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯨꯝꯕ ꯆꯨꯝꯗꯕ꯭ꯔꯥꯅ ꯐꯝ ꯑꯗꯨꯗꯅꯦ ꯄꯨꯔꯒ ꯌꯦꯡꯍꯜꯂꯨ ꯀꯔꯤꯒꯨꯝꯕ ꯆꯨꯝꯂꯝꯂꯗꯤ ꯐꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯆꯨꯝꯂꯝꯗꯕ ꯇꯥꯔꯕꯗꯤꯅꯦ ꯐꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯂꯣꯏꯁꯤꯜꯂꯨ ꯂꯥꯟꯃꯤꯁꯤꯡꯅ ꯐꯒꯅꯤ ꯅꯤꯡꯊꯧ ꯂꯥꯟꯃꯤ ꯈꯔ ꯑꯗꯨꯅ ꯈꯗ꯭ꯔꯛ ꯍꯩꯕ ꯅꯨꯄꯥ ꯑꯗꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯍꯤ ꯍꯣꯟꯕ ꯄꯥꯠꯇꯨꯒꯤ ꯃꯔꯝꯗ ꯈꯪꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯔꯝꯗꯦ ꯑꯍꯜ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯁꯤꯗ ꯍꯥꯏꯔꯒ ꯑꯩꯕꯨ ꯊꯥꯗꯣꯔꯛꯀꯗꯕꯁꯨ ꯂꯩꯇꯦ ꯊꯥꯗꯣꯛꯂꯕꯁꯨ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯄꯨꯟꯁꯤꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯣꯏ ꯁꯤꯈꯤꯁꯅꯨ ꯈꯔ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯑꯩꯒ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯅꯩꯗꯨꯅ ꯃꯤꯆꯝ ꯀꯌꯥꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯕꯨꯁꯨ ꯃꯉꯛ ꯀꯛꯂꯒ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯑꯃꯨꯛ ꯂꯥꯏꯅ ꯋꯥꯔꯛꯄ ꯍꯧꯔꯦꯗꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯣꯏ ꯑꯈꯪꯕ ꯌꯥꯎꯔꯗꯤ ꯅꯣꯏꯕꯨ ꯅꯌꯨꯝꯗꯒ ꯍꯟꯅꯤꯡꯗꯕ꯭ꯔꯣ ꯈꯪꯂꯗꯤꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯅꯦ ꯅꯌꯨꯝ ꯍꯟꯅꯤꯡꯂꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯀꯅꯥꯃꯠꯇꯅ ꯈꯪꯗꯕꯅꯤꯅ ꯍꯥꯏꯔꯝꯗꯦ ꯑꯍꯜꯗꯨꯗꯤ ꯊꯃꯣꯏꯅꯨꯡꯗ ꯅꯣꯛꯂꯤ ꯍꯦ ꯐꯠꯇꯕ ꯅꯤꯡꯊꯧ ꯅꯣꯏꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯅꯨꯄꯤ ꯀꯌా ꯑꯣꯠꯄꯤ ꯅꯩꯕꯤꯔꯒ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯇꯨꯔꯦꯜ ꯑꯗꯨ ꯊꯥꯗꯈꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯄꯨꯟꯐꯝ ꯂꯥꯏꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯄꯥꯠ ꯂꯌꯥꯝꯒꯤ ꯁꯥꯟꯅꯐꯝ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯑꯁꯦꯡꯕ ꯄꯥꯠ ꯑꯗꯨꯕꯨ ꯅꯪꯅ ꯏꯒꯤ ꯃꯆꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯄꯨꯡꯉꯥꯡꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯁꯨꯛꯇꯣꯛꯂꯒ ꯄꯥꯏꯔꯒ ꯃꯔꯨꯝ ꯁꯣꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯑꯩꯁꯦ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯁꯦ ꯆꯩꯕ ꯍꯦꯟꯃꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯁ ꯈꯪꯈ꯭ꯔꯖꯥꯠꯂꯥ ꯐꯠꯇꯕ ꯅꯤꯡꯊꯧꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟ ꯌꯦꯡꯂꯤꯁꯤꯅ ꯃꯥꯏ ꯃꯄꯥ ꯑꯣꯏꯅꯒ ꯑꯩꯁꯦ ꯎꯔꯖꯥꯠꯂꯣ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯤꯗꯧꯒꯤ ꯉꯥꯏ ꯂꯩꯔꯕ ꯃꯥꯅ ꯑꯩꯉꯣꯟꯗꯒ ꯁꯥꯎꯔꯤ ꯃꯥꯜꯂꯤꯅꯦꯍꯦ ꯂꯥꯟꯃꯤꯁꯤꯡ ꯃꯣꯏꯁꯤꯡꯁꯦ ꯀꯩꯁꯨꯝꯁꯪꯗ ꯑꯃꯨꯛꯇ ꯂꯪꯁꯤꯟꯈꯣ ꯌꯦꯡꯅꯤꯡꯗꯦꯅꯦ ꯃꯁꯛꯁꯤꯡꯁꯦ ꯑꯍꯜ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯪ ꯌꯦꯡꯅꯤꯡꯕꯅꯤꯅ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯝ ꯑꯗꯨꯗ ꯍꯩꯔꯕ ꯃꯤ ꯀꯌా ꯊꯥꯖꯤꯜꯂꯕꯁꯨ ꯑꯃꯨꯛ ꯍꯟꯅ
ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯕ ꯃꯤ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯗꯨꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯀꯌꯥꯁꯤ ꯁꯨꯝꯗꯅ ꯄꯪꯇꯥꯟꯗꯅ ꯍꯥꯠꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤ ꯀꯌꯥꯒ ꯅꯨꯄꯤꯁꯤꯡꯗꯨꯒ ꯃꯥꯟꯅꯔꯒ ꯍꯥꯠꯂꯤꯕ꯭ꯔꯥ? ꯑꯩ ꯆꯠꯀꯦꯁꯨ ꯀꯤꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯀꯝꯗꯧꯁꯤꯒꯦ? ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯑꯩꯁꯦ ꯐꯅ ꯑꯃꯇ ꯉꯥꯡꯅꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ? ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤ ꯈꯔ ꯃꯃꯜ ꯌꯥꯝꯅ ꯄꯤꯔꯒ ꯀꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯔꯝꯃꯤ꯫ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯅꯤꯡꯊꯧꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯌꯥꯝꯅ ꯀꯔꯦꯝꯅꯅ ꯀꯩꯁꯨ ꯂꯩꯇꯕꯒꯨꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ, ꯅꯤꯡꯊꯧꯁꯦ ꯑꯩꯗꯤ ꯂꯥꯟꯗ ꯌꯥꯝꯅ ꯍꯩꯁꯤꯡꯂꯕꯒꯨꯝ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯅ, ꯑꯗꯨꯗꯤ ꯂꯥꯟꯐꯝꯗ ꯈꯪꯂꯅꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯗꯣ ꯋꯥ ꯑꯃꯇꯪ ꯍꯥꯏꯖꯒꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯏꯅꯤꯡꯊꯧꯅ ꯏꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯗꯨꯅ, ꯍꯩꯄꯥ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗꯀꯣ, ꯏ ꯀꯥꯔꯛꯇꯅꯅꯦ ꯃꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯍꯧꯖꯤꯛ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯍꯌꯦꯡ ꯑꯁꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯕꯤꯌꯨ, ꯑꯩꯈꯣই ꯃꯥꯡ ꯊꯥꯖꯒꯦ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯋꯥꯈꯜ ꯆꯣꯏꯕꯤꯒꯅꯨ꯫ ꯍꯦꯛ ꯆꯣꯏꯕꯗ ꯏꯅꯤꯡꯊꯧ ꯍꯥꯟꯅ ꯁꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯅꯨꯄꯤꯁꯤꯡꯗꯣ ꯍꯥꯟꯅ ꯍꯥꯠꯄ, ꯃꯊꯪꯗ ꯃꯣꯏꯒꯤ ꯂꯣꯠꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯍꯥꯠꯇꯨꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯄ ꯑꯁꯤꯅꯤ꯫ ꯏꯅꯤꯡꯊꯧꯗꯤ ꯊꯥꯡ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯇꯧꯕꯁꯤꯡꯗꯣ ꯌꯦꯡꯕ ꯈꯛꯇꯅꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯅ, ꯏꯁꯦ ꯀꯥꯈ꯭ꯔꯦꯗꯀꯣ꯫ ꯍꯌꯦꯡ ꯈꯪꯅꯤ, ꯍꯤꯡꯅ ꯂꯥꯛꯑꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯥꯠꯀꯅꯤ ꯅꯣꯏ ꯈꯪꯅꯤꯗꯅ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯏꯅꯤꯡꯊꯧꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯁꯦ ꯌꯥꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝ, ꯊꯛꯅꯕ ꯌꯨꯔ ꯆꯥꯅꯕꯅꯆꯤꯡꯕ ꯁꯥ ꯌꯦꯟꯁꯤꯡꯗꯣ ꯄꯤꯕꯤꯔꯣ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯅ, ꯍꯧꯖꯤꯛ ꯍꯨ ꯑꯣꯏꯅ ꯄꯤꯖꯔꯒ ꯍꯥꯠꯇꯅꯕ, ꯑꯩꯁꯦ ꯅꯤꯡꯊꯧꯅꯦ ꯀꯥꯁꯤ ꯀꯥꯎꯔꯤꯅꯤ ꯃꯣꯏꯁꯦ꯫ ꯍꯣꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯤꯌꯨꯍꯦ꯫ ꯑꯁꯨꯝꯅ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯁꯒꯣꯜ ꯑꯃꯃꯝꯒ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯌꯥꯎꯔꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯗꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯥꯟꯃꯤꯁꯤꯡꯅ, ꯏꯅꯤꯡꯊꯧ ꯃꯌꯥꯏꯗ ꯂꯩꯕꯤꯌꯨꯀꯣ, ꯍꯣꯔꯦꯟ ꯁꯣꯏꯔꯒꯅꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯀꯅꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯅ, ꯇꯥꯕ꯭ꯔꯥ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ? ꯑꯣ, ꯆꯨꯝꯗꯤ ꯆꯨꯝꯃꯤꯗꯅ꯫ ꯂꯥꯟꯃꯤꯁꯥ, ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯃꯉꯛ ꯀꯛꯇꯨꯅꯅꯦ ꯍꯥꯟꯅ ꯍꯥꯠꯂꯨꯍꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯏꯅꯤꯡꯊꯧ ꯌꯥꯎꯕꯤꯔꯛꯀꯅꯨ, ꯑꯗꯨꯝꯅꯦ ꯇꯨꯃꯤꯟꯅ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯗꯁꯨ ꯊꯧꯗꯥꯕꯤꯔꯛꯀꯅꯨ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯨ ꯅꯠꯇꯅ꯫ ꯃꯣꯏꯁꯤꯡ ꯑꯗꯨ ꯅꯨꯄꯤꯁꯤꯡꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯝꯅ ꯂꯨꯝꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯗꯤ ꯃꯈꯨꯠꯇꯨ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ ꯃꯣꯏꯁꯤꯡ ꯑꯗꯨꯒꯤ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯑꯗꯨꯗ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯒꯣꯜ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯎꯔꯛꯂꯦ꯫ ꯃꯊꯪꯗ ꯐꯖꯔꯕ ꯄꯥꯠ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯄꯥꯠꯇꯨꯗ ꯏꯔꯨꯖꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ, ꯏꯁ, ꯂꯥꯏꯔꯦꯝꯕꯤ, ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯂꯣ ꯃꯥꯡꯗ ꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯑꯃꯅ ꯑꯃꯨꯛ, ꯑꯁ, ꯀꯔꯤ ꯈꯨꯐꯖꯅꯣꯍꯦ, ꯑꯩ ꯉꯥꯎꯔꯦꯍꯦ ꯅꯨꯄꯤꯁꯤꯡꯁꯤꯗ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯅ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯂꯥꯟꯅꯤ, ꯅꯨꯄꯤꯁꯤꯡꯁꯤꯗꯅꯦ ꯉꯥꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯔꯅꯤꯅꯦꯍꯦ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ, ꯏꯅꯤꯡꯊꯧ ꯅꯪ ꯍꯟꯈ꯭ꯔꯣ ꯀꯣꯅꯨꯡꯗ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯗꯣ ꯁꯥꯎꯕ ꯁꯨꯝ ꯍꯦꯜꯂꯛꯄꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯃ ꯃꯕꯨꯛ ꯐꯥꯎꯗꯣꯛꯇꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯣꯏ ꯑꯇꯩꯁꯨ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯐꯠꯇꯕ ꯅꯤꯡꯊꯧꯅ, ꯈꯪꯂꯕꯔꯥ ꯍꯧꯖꯤꯛꯇꯤ? ꯅꯣꯏꯅ ꯑꯩꯁꯦ ꯇꯝꯊꯤꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔ ꯃꯥꯜꯂꯤꯅꯦ꯫ ꯆꯠꯂꯨ, ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯟꯅ ꯍꯥꯠꯂꯨ ꯆꯠꯂꯨ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ,
Hoi ningthau la'aw mayam lan mi sing aduna nupi sing adu hatnaba chansilai nupi sing adu loina hatpi kainu haina kapawrai lan mi sing du yamna nuai ta phawduna hatpa ngamlamde ngai hak leraga nupi sing adu kanna nokladuna ising duda loina songthakirami aduga ising dudagi khut khatuna kauraklami lan mi sing adu leiriba hi sing aduda kakhalami aduga nupi sing adu tanarami ningthau suhi amada tongduna nupi singdagi matungda thang paiduna tanei lan mi singna iningthau nupi sing ase kayam kana irori no yengune he phattaba ningthauna tano phangri phawa tano lem namda thagano sum hingoduna tanabana patya yaurakle nupi sing adu loina lupkhre hi sing dusu lengu haiba yakhije lan mi sing ado karina tawribasi haiduna khandna leikre ningthau wakalama khalai ai khoina yeknabani khaliba sing asidi taibang mi oiramdredana lan mi singna taibang mi natadi karino ningthau singamdana sikraba tamthiraba thawai sing wararaba lairem singi laifam phamdanine ai khoina laklibase lan mi sing aduna aduri ningthau eningthau na hana ekoi da haibirak pa yadro ekoi hauji kaidawni hi sing su leptuna leikre ngai hak leiram matongda patuma ekap mira kholtana nilami ising pumbasu ina punga ngangkre asibana wai chaina tawrare aduga lanmi singido asiba singaduna hidagi ammam to aina chingthaduna irolungda puthakirami ningthau adudi hi mathakta dumak phamdra leirami iroibasuki hagat ninglabasu hagat pangamhande hi aduda adum taudna leirami ningthau aduna kanbinaba phana kanna larabasu kanamata takhidre numit khanigi matungdadi ningthau sire haina khangnaraduna migi leibaktuda namdra leisiliba mioi singa dusu loina chena khirami tha kharagi matungdadi phattaba ningthau aduna khudum chalama leba adu thadoktuna loina chena khirami phattaba ningthau dudi hi mathaktuda pumduna yaurami aduga haujikte leba adugi asing mami singduna nauna amuk semga sagatuna pat adubu laitin khoramduna laisang kaya latuna anawwa leibak ama anawwa ningthau semduna ingna chingna amuk nungaina pankhirami.